tang mari tha ani English sing ani kungani thoi Thailand gi mari ni pan bi irai ni ki nungthil pung ani ta ba matamda Sriman Elangbam Ravichandra Singha ga sinama mang lekai de leiba konsam tombi meite gi machanupi konsam me machanuga luhongani haina torumba adu sagai gi yum mangba ama yawbadagi matam kaktana yeithokchare hana baton phangbi ki ba halaman maru mapang che chal phai ponamangna waro bidanaba nolukchari paujenjari ba Elangbam London Singh apokpa Elangbam Ombi Indira Devi Apopi Hyanglam Hiranmai Siri Siri Gorochandraya Nama Srimati Salam Ombi Sanare Devina Magi Nuksi Zaraba Imung Manu Amadi Macha Masu Sagai Nate Amadi Maru Mapang Khwai Punamapu Thadok Piramlaga Hau Kiba Tang Kungani Thoi Thama English Singani Kungani Thoi Waksingi Taraga Mapani Pan Bathang Janumita Siri Guru Gi Kripadi Gi Base Onduna Lalita Dasini Havanam Pangjaduna Vrindavan Prapti Oikri How kiba tang kuntare thama English singani kungani thoi waksingi kunga mangani pan basagol sanumita asti sanjay lok charva matung lakliba tang mari tha ani English singani kungani thoi phairen gi mari ni pan be irai numita surda din thokli numit asida lekhidrebigi atma santi gi dama ngamjaba hairang lerang kharadang Sri Hari Sankirtan ga loinana Sri Sri Gaurachandra Mahaprabhu gi charanda kachagadori upalakhi asida Brahman Vaishnav ahallaman marumapang amadi cheichal loinana lekhidrebiga tinabiramba imung manunadi sakhangjaudraba singi maphamda harinam sarban tobinanaba amadi prasadi seba phangbiranaba diamond radio gi thongda paujen pijari ayuk pung nipan makhaidigi sankritan hauba ayuk pung 13 prasadi phangba paujen jariba Sri Salam Thomas Singh mapuroiba Sri Salam Heramani Singh machanupa Salam Mohan Singh machanupa Salam Jivan Singh machanupa Salam Surchan Singh machanupa Ningthongsom Ombi Yumsang Devi machanupi Motum Ombi Bina Devi machanupi Nongmai Khong Awang Yangbi Lekai Lengsin Biraksi Vision Pharmacy Kaksing Bazaar near Image TV Hariba Pharmacy asida medicine gi doctor amana thangja amadi nomaijing numit khudinga ayuki pungni pandagi lakpiduna kok ngawba kok chikpa laihau saba tang chikpa Kongkut Jingjing Lauba, Hypertension Laiba, Diabetes Laiba Amadi, Masiga Mari Lainaba, Makal Makakayagi Anaba Singh, Laying Jari, Obstetric Amasung Gynecology Oina Specialist Ke Doctor Na, Tha Amagi Ani Suba Thangza Kudingi, Ayuke Pungtara Matudigi Lakviduna, Angang Oibang Hamdaba, Tongan Banupi Singh Anaba Singh, Masiga Mari Lainaba Makal Kayagi Anaba Singh, Vision Pharmacy Kaksing, near MS TV Office Manakta, Laying Jari. Agar lakupa marun khambining labasu 9366836886 amukana 9366836886 hariba number sida call tobiu Vision Pharmacy Kaksing near Image TV Office Nungai rabu pauje IT gilamda maming leiraba Jingo IT World Store Thawal Bazar Makha Laitan Them Auto Parking Mana Hariba mafam asida hangba hojari pijariba service singdi CCTV installation branded computers loinana assembled computers laptops printers loinana gaming desktop assembled tawjari amadi IT ga related oiba accessories khudima fangbiragani laptop ki motherboard yadaba amasung part amadi cabinet fangdaba singsu fangbiragani chip level motherboard repairing ki khudong chabasu leijari CCTV camera ki installation computer laptop ki oinadi ahenba offer pijari Mafam Thawal Bazar Makha Laitan Them Auto Parking Mana Akopa Marol Khambining Labadi call to you 700-574-6809 Amukana 700-574-6809 Hangdok Chari Jingo IT World Store Lengsin Biro Laisal Eye Care Khangabok Bazar Ima Lerembi Khongha Mafam asina makal kayagi frame amadi anauba chahina lakpa asigi discount pijari makal kayagi anauba technology kya sizinaduna mid lying gi khudung chaba leijari ningti jana sankar netralaya da train taroklaba mid lying gi maramda khanghairaba singna lainjari frame da 30% amadi lens da 30% gi khudung chaba pijari free da eye testing tawgi khudung chaba pijari ayuki pungni pan makhai digina numidang wairam pung manga fauba khudung chaba pijari amadi Sunday of Laser
Akopa marolgidama call tawbiyu 96124 21970 amukana 96124 21970 lengsinbiro Laichal Eye Care Khangabuk Bazar Lairenbi Khongna Wangjing Tentha Kendrigi manungda leiriba praja singi mafamda nungairiba paujel amatang pijari madudi Dr. Pratita Charitable Trust amadi Diamond Radio Khongjom ani na khusamnaduna lakliba tang taru tha ani English singani kungani thoi Nomaizing numit asida nipalak suba free medical camp ama Khongjom da leiba Charitable Trust amadi Diamond Radio gi apunba complex ta pangthok chagadori medical camp asi gaini gi damakta akhanaba camp amani Manipur gi gaini da masak maming nairaba Dr. Morang Them Rameshwar Singh Head of Department Gynecology Regional Institute of Medical Sciences RIMS amadi mahakaloinaba Professor Kayaga loinana lengbiraktuna gaini gi damakta free medical camp asi pangthok chagani hariba khudong sabase Dr. Pratita Memorial Health Card paiba miyo singi damak saruk yabagi khudong chaba pijari ngasinga sima book tobiu akopa marol gi damak 700-541-4062 amukana 700-541-4062 hariba number sida call tobiu natraga health card adu WhatsApp ta thabiru yengba lakku matamda aikoina pikraba health card sing adu pubirakadabani loinana handakta nauna thunglaba world class medical equipment ultrasound amadi laboratory test tawbada sale tingdana free da test tawba yagani Paujamjariba Dr. Monica Moirang Them Managing Director Dr. Pratita Charitable Trust Khongjom Lengsin Biraksi Khapri Industries Tentha Marungban amadi Chingthangwa Tainaba mafamda leizari Yum sanana nabagidama khwaidigi faraba stone dust Isingna samdrabasu sijanaba yaraba khwaidigi faraba nikthokpagi mathau tadraba leirakliba khudimak amatta manghandana sijanarba yaraba Nung aseng badagi chapkhairiga semba stone dust fangbiragani sel su yamna tingdraba yum sabagi khwaidigi faraba amadi tonga construction singidamak sijanaba yaraba stone dust Khapri Industry Tentha Marungban amadi Chingthangwa Tainabada marang kaina leijani mafam asida adomna laktrabasu mobile ta call tobiraklaga adomgi yum tana thinnabagi khudong chabasu leijari mobile number 8837352988 loinana 70856444671 Break matungda tharom tabiribasing amuka hanna ayakpam narsingna taramna uksabagolona hauzik adom gidamak pujarakli halo tabiningba live phone in program gi thoram ngasigi thoramas ta memna call tawbirtuna isa-isa gi khoida jaba pambiba isa singkhanbiduna ngasigi thoramasibu sarukya binana baning singjari thamjari ba telephone number 7630944377 hariba numbers ta call tokshin biu adomgi pamjaba khoida jaba isai singkhanbiduna ngasigi thoramasira sarukya binana ba ning singjari ngasigi ahanba phone call lokachanana ba sem sajage tabiribasing hello 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 ahanba dai sagi mingale phonga se habiu to khana khong de yira nibla khang khem thagachari call tobirakpa adomgi pamjaba isai si karamba isai ta sigi apamba semtang khanbiu asabe film de yi mapong lang khuding da ha sai do adu ongta tamne je sabi na de ngai na hoi asiamna fajakraba liraba sem ka khanbirai kudol sigi ahan boina isai sei thana na ba thorang tawjage isa ki tabiningba maru apang singi ming habi ga dobulai bro ai ji maru maya khara bu de ha ke daya savera cham ma de ji ni nitra ramjana jang adu la tale diri ba yese si naw mayam ti tuna damani de ta diri be singa ta jara ga hoi adong asigi isai si khwaidagi ihan hanba caller su isa na obi banina isa gi khonjel dagi isai si matem tang sakpi ramba yagadro hoi matiam ti toro ge do phadi phadi de ga ko re ga pi hoi fare tabiri basing mem puna nungai minasi isai matem tang kudol tambiu
나쁘다는 그대가 먼저 나가도 괜찮지 나금 지나가 내야리 가나 먼저 나가도 괜찮지 Thakachari onthong bhajan sakpirakre isai si ngasi khak call phangba sita khudakta khanbi bara natraga ngasai ngai call se phangagadi isai si madi soidana khallage haidana khanbi bara kamai to bibano diamond bida amutang phangadi si dai khangena yaw ina atha tawjara ngasi phangni hoi adabu ngasi di laibak phaba haibado oibire adona pambi be se khudol tamjagi Syam amadi jamuna ani ge punba khonjel da kochaba ibo chawna serengba ahibam Syam Sharma masamangna serangba safabi film asigi sei taminasi Mapoklamun kudinda Sano nadom thadokloy Sano nadom thadokloy Un kraba lai punni Yong kraba khayoni Sano nangu tharharoy Mapoklamun kudinda Lem lagi khoi di lai jani Jetla di malang hi Thambagi are di khoi muni Nongin di thajani Pakham ngoi ba mapoki Chano nangna thawani Pakham ngoi ba mapoki Chano nangna thawani Turel tormanda sabi sano ngai nasi haramino yakatang koin hangko pani nasi haramino yakatang koin hangko pani nasi mapo langda Nuja pakhang kaya roy Siglago Paimina Laidango Chapmina Sabi Sano Thana roy Mapok langon kudinda
Hello. Hello. Ahanbada isagi minggal FM kasi haibiu. Sir, phone tawjari si thanga isingdagi Gobin Khorapur ni sir. Thagasari Gobel call tawbirakpa adom bataram noksari. Ahanbada isagi tabining bisay si karam bisay tasigi apam bisay tang hanan khanbiu ko. Isay se kuigi thamoi nadi kahuri film gi baby kavita amadi ma kangdona sakpa piklebai gi yum se kaya da ina nungsi jari ba tawbudo antu tajagi taw. Hoi asi amna fajabe sem ka khanbirai Gobin. Isay si thajagi ado Gobin isay si isagi khonjal di matem dang khodol tambiram ba yaroidro. Paisa nati ma khodol tabjage. Hoi. Piklaba aigi yum se kaya da ina nungsi jari ba. Piklaba aigi yum se kaya da ina nungsi jari ba. Sa dulu sendiri sih tadi dah bersih yang kuih dah benih nuko. Kita berarti kita buat apa? Hoi Gobin isay si amna fajana ngang thukpira khre do isay se thana na ba ikoi gi maikei gi sukana thorang togjagi marak sida isagi tabining ba maru apang singi ming Gobin haibi do bole bro. Tapi nih bersih aku gi ai marup thawal athokpa mawang leika digi ai marup bijaya ka loina na aku gi pick lebai yum bun sibiri ba Diamond Radio ko tabir staff kai Diamond Radio tabir bal staff na maka tamin jagi. Hoi ado Gobin hojik se khoi isagi thanga haibani ko. Hoi ado hojik se khoi ki thanga maikei se hojik se election gi film se kamai to biri Gobin. Sa election gi tang se ai ko haijo har ga hojik se COVID-19 lagoi chan silapur gi nikang dre kai kari no khang dre sa hadi ma phi phung phung de na khoi gi yamna manung da hai tare mugi malung da anu bala lungsing chatha dare ko bot ikan na khubna ri hai ta sa duga hana gi mamang de khoi gi COVID-19 gi mamang mamang hai tare 2017 gi matam du di khoi gi shuru si de kakhin chat gi ta khoi gi mi group chala ko khum do dum di oi dre ji ki mi ta hai tare kai gi chala ko semi ma ta ra di na chatte ha. Hoi aduga Gobin akhoi gi sum ten tang hangjaning ba wafam dai tare loksing adamak lokos loi khrabani na adom gi site te leiri ba akhoi gi labuk hai tare ko labuk si de adama hui se akhoi gi hanga ga damak thaman bara na tragana akhoi gi alu gumba mana masing tongan tongan ba mana masing sing tha bara masi kamai tau gi labuk paring se mapak se Lau gi ra sa hoi lau gi the sa khoi thang ma kai chi gi wona di ayamba lau gi mapu budi lei ba thang da lei ba se do ayamba na di lau se akhoi gi kano da thamna pu pi ha tare Bishopur district ki thamna pu gumba adagi narasina gumba se sida khara lei ba da ta thang da budi khara lei ha no di ta je do re ba su ayamba di mathak lom da lei loina lei ha tare lau fan se hoi hoi nungajare Gobin ngasi koi adom gi maikei gi thanga maikei gi ba paudam sing tentak na mayam da minakong singna bagi dama hai tare ko adamak tambira ba se koi gi maikei gi thagasari Gobin adom na pambiri be se khudol tamjarak lagi yara bro sa yam ngajare thabiro sa do kanam ta je ngasai gi sathabi film gi isai do di yam na thajai sa sigumba haje ning ba se koi isai yari ba se ai gi wakhal da kai mtam phungdak so gi koi isai yari ba se yari ma kai de koi gi kolar sing na khara khandi be gi mathang ta ran khali maram di akoi na ngasi akoi gi video music gi azam ga ta ba thami ba gi isai ya do ba ta ba thami se akoi gi layoi khaba lai ki dra bai bai pu sing aduna akoi gi thabiram da phidani haje ba ta ya ari be de no ba mayon chong pa ki masana ta be duna yari ba ma kai ki isai yari ba se mirai gum se ba wafam se thamjage sa Thagasari chumme Gobin yamna pam khoi gi isan haibi ba wafam simak yamna chumbai tare kai so soiba leite ai khoina khoi hauju ji hingli ba si khoi gi ari ba leram ba gi anou ba lai ni ko aduna anou ba si sum khoi gi ari ba ola kanda muk anou ba muk mathang mathang khoi gi suron chen nai na da muk la ka doini aduna samai tawdana khoi gi ari ba isai leram ba gi anou ba isai su lai bani na khoi gi ari ba isai sing se da marak marak ta mayam su khanbiraga mayam puna tamina si haiba gi Gobin gi wakhalon se phongdok piram bani ba ko Hoi nungajare Gobin adom suna dekta na punsin usana leibang ambo oibiu adom na pamir bese khudol tamjagi kavita amadi sadananda hamom Berlin Brahmachari mayum kunjabiari Sharma umoni hai basing asigi apun ba khonjel da NG Elena serengba hamom na bana sairangba thamoina di kahuri film asigi sei taminasi thank you sir taram noksari
nangna thau mai ni mamlaba imungshigi nokhalu nangna ai khoi khudingbu nangna thau mai ni mamlaba imungshigi nokhalu nangna ai khoi khudingbu Jagi mapok numiksida Yai pa manggol ni jage isor dagi Ijagi mapok numiksida Yai pa manggol ni jage isor dagi Kakagi toibi Chaura sare paraga mithoi mi hen oyu ko thoibi mithoi mi hen oyu ko thoibi tek takai na ba nungai ai khaba oi han biu he tai bang ma pu Tek takai da ba nungai ai khaba oi han biu he tai bang ma pu Sasagi thoibi Saura sare paraga mithoi mi he oyu ko thoibi mithoi mi he oyu ko thoibi Hawan mi sagli sinna hatiya da thogla shu Hawan mi sagli sinna hatiya da thogla shu Azamat khantana ninthina ngan bagu Sasagi thoibi nahak na ai bangda mithoi mi he oyu ko thoibi mithoi mi he oyu ko thoibi Kakagi thoibi nangna hayeng chauraga mithoi mi he oyu ko thoibi mithoi mi he oyu ko thoibi Kai daba nungai ai phaba oi han biu he tai bang ma pu tek kai daba nungai ai phaba oi han biu he tai bang ma pu kakagi thoibi nangna hayeng chauraga toi mi oyu ko thoibi Toi mi hen oyu ko thoibi Laddu ki borsh phande baba ki borsh pide kaka ki borsh pide nandon cha ki borsh phamle imagi thanum dangasi ichagi thawai mangaga niga thana taruma chene pochin jarage chene pochin jarage dau dau papa kaka chacha dau dau papa kaka chacha iman khoi se kaya da aina si zariba kaya da aina si zariba iklaba aigi iyum se kaya da aina si zariba kaya da aina si zariba kaya da nakhuibu si zariba Hello Hello, good evening, sir. taram noksari kana oibirabano isagi mingle fungai biu Sir, I lang kawal kun tagi tayo nga nito ng sir. taibang ngan baning thaujam call tawbirak pathaga sari karamba pambi bai sai khanbi gadawbono isai amdang hana khanbiramu ko Sir, Fiji mani film lagi sorry sir nung pa saktam duna ay bunga ko nga hole tayo bisiro madam traffic. hoi isai si kana kana ta sige taibang ngan ba Isay say abima ligla ka kilambam sel du pinotak hetri bisa so yung lembam
ꯑꯗꯨꯒ ꯅꯥꯎꯕꯤ ꯅꯥꯎꯔꯦꯝ ꯁꯤꯡꯗꯥ ꯁꯂꯥꯝ ꯑꯗꯩ ꯀꯕꯤꯇꯥ ꯁꯥꯄꯝ ꯍꯥꯏꯔꯤꯕꯁꯤꯡ ꯆꯠꯂꯣꯏꯗꯨꯅ ꯗꯥꯏꯃꯟꯒꯤ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯖꯒꯦ ꯁꯥꯔ ꯍꯣꯏ ꯑꯗꯣ ꯍꯧꯖꯤꯛ ꯇꯥꯏꯕꯪꯉꯟꯕ ꯏꯁꯥꯒꯤ ꯂꯪꯊꯕꯥꯜ ꯃꯥꯏꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯂꯩꯕꯤꯔꯤꯕ ꯖꯒꯥꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟꯒꯤ ꯃꯇꯝꯁꯤ ꯌꯧꯁꯤꯜꯂꯛꯂꯕꯅꯤ나 ꯅꯨꯃꯤꯗꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟꯒꯤ ꯃꯇꯝꯅꯤꯅ ꯈꯟꯅ ꯆꯩꯅꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯃꯛ ꯊꯣꯛꯄ꯭ꯔꯥ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯣꯝꯒꯤ ꯃꯥꯏꯀꯩꯗ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯃꯃꯤ ꯇꯝꯗ꯭ꯔꯤ ꯁ꯭ꯋꯥꯏꯗꯗꯤ ꯈꯠꯅ ꯆꯩꯅꯕꯒꯤ ꯑꯣꯏꯅꯗꯤ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯗ꯭ꯔꯤ ꯑꯗꯨꯒ ꯃꯩꯔꯥ ꯄꯥꯏꯕꯤ ꯐꯝꯕꯅ ꯅꯨꯡꯗꯥꯡ ꯐꯝꯕ ꯈꯣꯠꯄ ꯑꯗꯨꯝꯕꯗꯤ ꯈꯔ ꯇꯧꯋꯦ ꯑꯗꯨꯒ ꯌꯥꯝ ꯀꯟꯅ ꯂꯥꯡꯕꯗꯤ ꯑꯣꯏꯗ꯭ꯔꯤ ꯁꯥꯔ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ COVID-19ꯒꯤ ꯊꯥꯔꯠ ꯑꯩꯈꯣꯏꯒꯤ ꯐꯦꯁꯁꯨ ꯂꯥꯛꯂꯕꯅꯤꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯛꯁ ꯎꯞꯄ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔ ꯁꯤꯖꯤꯟꯅꯕ ꯈꯣꯠꯄ ꯃꯁꯤ ꯑꯗꯨꯃꯛ ꯐꯖꯅ ꯇꯧꯕꯤ ꯍꯥꯏꯗꯅ ꯈꯟꯕꯤꯕ꯭ꯔꯥ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯏꯁꯥꯒꯤ ꯃꯤꯠꯌꯦꯡꯗ ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯁꯨꯝ ꯎꯖꯕꯗ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯌꯨꯝꯗ ꯂꯩꯔꯁꯨ ꯑꯃ ꯇꯧꯔꯁꯨ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔꯗꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯦ ꯑꯗꯨꯒ ꯃꯥꯛꯁꯁꯨ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗ ꯑꯗꯣꯝꯒꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯤꯇꯪꯗꯤ ꯊꯝꯅꯤꯡꯕ ꯂꯩꯕꯤꯕ꯭ꯔꯥ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯕ ꯂꯩ ꯁꯥꯔ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯖꯒꯦ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯍꯟꯗꯛ 5ꯁꯨꯕ ꯂꯤꯁꯅꯔ ꯃꯤꯠꯅ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯐꯝꯄꯥꯛꯁꯤꯗ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯁꯤꯕꯨ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯃꯥꯏꯀꯩꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯁꯨ ꯊꯝꯖꯒꯦ ꯁꯥꯔ ꯊꯦꯡꯛ ꯌꯨ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯗꯣ ꯏꯁꯩꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯁꯣꯏꯗꯅ ꯊꯥꯔꯗꯧꯅꯤ ꯑꯗꯣ ꯇꯥꯏꯕꯪꯉꯥꯟꯕ ꯏꯁꯥꯒꯤ ꯈꯣꯟꯖꯦꯜꯗꯒꯤ ꯉꯪꯉꯛꯑꯣ ꯍꯥꯏꯗꯧ ꯃꯥꯜꯂꯤꯗ ꯍꯜꯂꯣ ꯉꯪꯉꯛꯑꯣ ꯍꯥꯏꯗꯧ ꯃꯥꯜꯂꯤꯗ ꯁꯥꯔ ꯍꯣꯏ ꯍꯣꯏ ꯏꯁꯩꯁꯤ ꯃꯇꯦꯛꯇ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯃꯨꯀꯣ ꯑꯗꯣ ꯁꯥꯔ ꯏꯁꯩꯁꯦ ꯑꯩꯅ ꯄꯥꯝꯖꯕ ꯃꯇꯦꯛ ꯑꯃ ꯑꯣꯏꯅ ꯉꯪꯖꯔꯛꯀꯦ ꯀꯩꯅꯣ ꯃꯀꯣꯛꯇꯒꯤ ꯅꯠꯇꯕꯤꯗ ꯃꯔꯛꯇꯒꯤ ꯍꯣꯏ ꯍꯣꯏ ꯌꯥꯏꯌꯦ ꯍꯧꯖꯔꯒꯦꯀꯣ ꯁꯥꯔ ꯍꯣꯏ ꯍꯣꯏ ꯍꯧꯕꯤꯔꯣ ꯅꯨꯖꯥꯒꯤ ꯃꯥꯏꯊꯣꯡ ꯐꯖꯕꯒꯨꯝ ꯊꯃꯣꯏꯗ ꯅꯨꯡꯁꯤ ꯍꯩꯕꯔꯥ ꯅꯨꯡꯁꯤ ꯏꯔꯤꯛ ꯑꯃꯇꯪ ꯈꯤꯛꯄꯤꯌꯨ ꯄꯥꯈꯪ ꯑꯩꯉꯣꯟꯗ ꯂꯦꯞꯆꯒꯦ ꯑꯩꯁꯨ ꯅꯪꯇꯒꯤ ꯑꯣꯏ ꯂꯦꯞꯄꯤꯌꯨ ꯅꯪꯁꯨ ꯑꯩꯇꯒꯤ ꯑꯣꯏ ꯂꯦꯞꯆꯒꯦ ꯑꯩꯁꯨ ꯅꯪꯇꯒꯤ ꯑꯣꯏ ꯂꯦꯞꯄꯤꯌꯨ ꯅꯪꯁꯨ ꯑꯩꯇꯒꯤ ꯑꯣꯏ ꯆꯠꯃꯤꯟꯅꯁꯤ ꯈꯨꯠꯀ ꯈꯨꯖꯦꯡ ꯄꯥꯜꯂꯣꯏꯃꯤꯟꯅꯅ ꯁꯛꯇꯝꯗꯨꯅ ꯑꯩꯕꯨ ꯉꯥꯎꯍꯜꯂꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯊꯥꯒꯠꯆꯔꯤ ꯇꯥꯏꯕꯪꯉꯥꯟꯕ ꯑꯗꯣꯝꯅ ꯄꯥꯝꯕꯤꯔꯤꯕ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯁꯣꯔꯤ ꯁꯦꯟꯖꯝꯒꯤ ꯅꯥꯏꯇꯣꯝ ꯈꯣꯟꯖꯦꯜꯗ ꯐꯤꯖꯤꯒꯤꯕꯅꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯏꯁꯩ ꯂꯧꯕꯤꯁꯤ ꯇꯥꯃꯤꯟꯅꯁꯤ ꯁꯛꯇꯝꯗꯨꯅ ꯑꯩꯕꯨ ꯉꯥꯎꯍꯜꯂꯤ ꯃꯤꯠꯌꯦꯡꯗꯨꯅ ꯅꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯤ ꯁꯛꯇꯝꯗꯨꯅ ꯑꯩꯕꯨ ꯉꯥꯎꯍꯜꯂꯤ ꯃꯤꯠꯌꯦꯡꯗꯨꯅ ꯅꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯤ ꯃꯤꯅꯣꯛꯇꯨꯅ ꯊꯃꯣꯏꯕꯨ ꯉꯥꯎꯍꯜꯂꯤ ꯀꯔꯝꯕ ꯅꯨꯖꯥꯒꯤ ꯃꯌꯥꯏꯅꯣ ꯆꯤꯡꯁꯤꯜꯂꯒꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯏꯆꯦꯜ ꯆꯦꯜꯍꯜꯂꯔꯣꯏ 이제일세 머펌 가이다수 싹담도나 아이부 ngawhalli 미팅도나 난 낙다 칭실리 싹담도나 자기 마이톤 빠져버금 타모이라 미농시 하이바라 농시 이릭 아마땅 기비우 파캉 아잉원다 누자기 마이톤 빠져버금 타모이라 미농시 하이바라 농시 이릭 아마땅 기비우 파캉 아잉원다 lepchage aishu nang tagi oi lepi aishu nang tagi oi lepiu nang suai tagi oi lepchage aishu nang tagi oi
ꯆꯠꯃꯤꯟꯅꯁꯤ ꯈꯨꯠꯀ ꯈꯨꯠꯆꯦꯡ ꯄꯥꯂꯣꯏꯃꯤꯟꯅꯅ ꯆꯠꯃꯤꯟꯅꯁꯤ ꯈꯨꯠꯀ ꯈꯨꯠꯆꯦꯡ ꯄꯥꯂꯣꯏꯃꯤꯟꯅꯅ ꯁꯛꯇꯝꯗꯨꯅ ꯑꯩꯕꯨ ꯉꯥꯎꯍꯜꯂꯤ ꯃꯤꯠꯌꯦꯡꯗꯨꯅ ꯅꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯤ ꯁꯛꯇꯝꯗꯨꯅ 마이통두수 민업두수 미팅두수 나행두수 와칼두수 왕앙두수 다모이두수 학장두수 마이통두수 민업두수 미팅두수 나행두수 와칼두수 왕앙두수 다모이두수 학장두수 아이따기 오이즈게 낭비 눈시바세 레피우 낭나 아이따기 오이즈게 낭비 눈시바세 레피우 낭나 아이따기 오이 삭담두나 아이고 ngauhalli 미팅두나 나낙다 싱실리 삭담두나 아이고 ngauhalli 미팅두나 나낙다 싱실리 민옥두나 타모이부 ngauhalli karamba nuja기 마이아이노 팅질라게 낭기 농시 이젤 젤할라로이 이젤세 마팜 카이다수 삭담두나 아이부 ngauhalli 미팅두나 나낙다 싱실리 삭담두나 아이부 ngauhalli 미팅두나 Hello. Hello, Kurunjari sir. Taram noksari isagi mingale phangsi haibiu. Namaskar, Kurunjari kawana mai pamle taibigi ningken kuman sir. Thakachari ningthem call tobirak pa do mataram noksari isagi tabining bisai sikaram bisai tasige isai amtang hana khanbiramu. Kogi yeni amadu dikla haido philam dibige kogi lammen ani kanik financial bisai do adum tang ta jeke sir. Hoi. Adom gisai su ekhoi maikai dagi thana naba sem sajage marak sidang hek khoi gi wari sanabagi tanja simtang lojage ko ado hojik se khoi gi kawan nang mairak pam laikai maikai sidi hojik se bot ki film se kamai to biri ge hanagi khoi gi mioi apang basing thiraga haitare chaklem yurem khara pithaga adagi khoi gi pijaraga bot se khoi gi lupa changa lising ama ani pirga themaga leiba yabagi moong se hojik khoi gi adom gi kawagi maikai sidi kamai to biri hapetang thambi ya bro yani sa hajara khoi gi mama ga yengaru ga khoi gi ajiki woi bot kukom adagi tawi ga mayam ai khanda na kanai na mu lesing traga su hajok kar ko haibiu adagi thina na ya na khangna ga nga kane yesini na bo na khoi isana isagi apam khanda isagi rai phobo yon ko ki makhon maduga makhan makha ta di khoi kunda yangi thaba hai ta asi mayam ma ni thenari ne de handaki khoi khwai lai ba phobo hai ba ta khoi thongju di oina asi ko ma amata sam na da kana gi khoi constituency ka da di khoi plan heta roi bida jungna dana de amaga kana thong dana to si mali ama ko ta ga ya ina singa ne jeri haji hobi na di hajab ka hoi ado mamangai di ado makta widna lupa chama chani chawga lising ama piraga khoi gi matam di yorakana themba yagani gana khoi khallaga hidalang thak khara pithak chathak haitare khara pijaraga khoi gi aton mai thakta leiba khoi gi miyoi sing tawgada wakhal chela kanda khoi gi candidate sing natragana magi miyoi sing na praja khomaga pharaga khoi gi tawai moong si hojikti naha sing amadi ahan sing se tuki matik singi haibagi wakhalone adona phongbiri basi ko ado hojik isagi isai se kana kana ta sige tabining ba maro pang sing ming habiba yarabro
ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣꯒꯤ ꯊꯧꯔꯝꯁꯤꯕꯨ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨꯝ ꯇꯥꯃꯤꯟꯅꯖꯒꯦ ꯇꯥꯍꯟꯅꯤꯡꯕꯅ ꯀꯅꯥꯅꯣ ꯇꯥꯍꯟꯅꯤꯡꯗꯕꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯂꯩꯖꯗꯦ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯒꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯈꯔ ꯈꯛꯇꯪꯒꯤ ꯃꯃꯤꯡ ꯄꯜꯂꯒ ꯃꯌꯥꯝ ꯄꯟꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯤꯡꯃꯛ ꯊꯥꯗꯣꯛꯑꯀꯥꯟꯗ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯄꯅꯤ ꯑꯗꯣꯝꯅ ꯄꯥꯝꯕꯤꯔꯤꯕꯁꯦ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯇꯈꯦꯜꯂꯝꯕꯝ ꯃꯟꯗꯥꯀꯤꯅꯤ ꯃꯥꯔꯇꯤꯟ ꯉꯥꯉꯣꯝ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯈꯣꯟꯖꯦꯜꯗ ꯃꯣꯏꯔꯥꯡꯊꯦꯝ ꯏꯅꯥꯎꯅ ꯁꯩꯔꯦꯡꯕ ꯁꯒꯣꯜꯁꯦꯝ ꯇꯤꯖꯦꯟꯗ꯭ꯔꯅ ꯁꯩꯔꯥꯡꯕ ꯌꯦꯅꯤꯡ ꯑꯃꯗꯤ ꯂꯤꯛꯂꯥ ꯐꯤꯂꯝ ꯑꯁꯤꯒꯤ ꯏꯁꯩ ꯇꯥꯃꯤꯟꯅꯁꯤ ꯊꯥꯒꯠꯆꯔꯤ ꯁꯥꯔ ꯇꯔꯥꯝ ꯅꯣꯛꯆꯔꯤ Namai ani tanik tani Laina tathak tathak Namai ani tanik tani Laina tathak tathak Oh Telanga Aigi Telanga Oh Telanga Aigi Telanga Atia bab na wang na pairuro Korau na nom chup ching ya yau makanda Soidana mung halap ko Inapang muklapo ko Oh Telanga Aigi Telanga Aigi Telanga Mabung tare di thawa to Karam na lairi yena po Lai rai pak lam dam du da ipa ipu iben daw Karam na lairi yena unang na lang na Mabung tare di thawa to Karam na lairi yena po Lai rai pak lam dam du da ipa ipu iben daw Karam na lairi yena unang na lang na Ay nanong sina sol hawi tambiyo 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 Oh Telanga Ay gi Telanga Ay gi Telanga Angatiyada nathanta ahambada Haraw nungay pairingay nang na Angatiyada nathanta ahambada Haraw nungay pairingay nang na Akan banung sila umlabada Akan banung sila umlabada nanggo Pantada na halaku inakta Asoy angam yaw na halaku inakta Oh Telanga Ay gi Telanga Ay gi Telanga Namay ani tanik tani Laina tathak tathak Namay ani tanik tani Laina tathak tathak Oh Telanga Ay gi Telanga Oh Telanga
Hello. Hello, tabirabro? Tabi sa. Isagi mingle from Gaibiu. Mapani naman dito, nandito. Adong gita bining bisay sikaram bisay tasige. Kamba tuwi lang di, karay ka hapa hadi, sa dadang pati. Hoy. Isay si thana na ba thorang tawjage? Isagi radio do kitang litha bibiya bro. Yan ka. Isay si kana tasige tabining ba marong pang singiming haibi gado ba lairaga di haibiyo. Daman radio tari basta makatami na dahil. Hoy. Ado isay si yamna sulire. Yamna su fajaba ay tare. Isay si matiyam ta kudol tambiram biya bro. Isagi konjel su yamna fajana da magtazari. Takari hadna tao. Isagi isay se. Kanbira iba isay se isagi. May kay tagi matiyam tang sakpiram biya bro. Sa matang gawin naman sige kasi. Hoy fare. Ado di sana pambili ba sa kudol tamjage ahibam siyam amadi ako jam usarani ani gyapon ba khonjel da bi Jainta Kumar Sharma na sereng ba ahibam siyam na serang ba kambathoy bi film asigi sai taminasi. Kisa. Taram noksari. Dam kum jangai jarakpa ho loi dam kum jangai jarakpa tungsi nangi thawai leira ho loi dam kum jangai jarakpa tungsi nangi thawai leira kamu kutta hapiran हम जरगे हम उइंदा हम जरगे हम उइंदा खराई ठगले हापा ओ खराई ठगले हापा Dam kum jangai jarakpa oh dam kum jangai jarakpa
Hello. Ahan matay sa giming galay fam gahay view. Phone to di mo ay halo maganda sabo ay ngawa musimalat lekin no phai marat no ne sisini ko marat da poi atam badagi sabo kuya ba su ko play ay to gay mo ay na siam chang ko gi siam ra Takachari koi wajaram yamna fazana koi gi thagat wahi haitare yamna fazana thambira khre adubo koi gi wajaram na thambira ibo wafam simakti ai koi gi maikai dagi karisu itik pa chaja de haibo wafam si thamjara kanda koi gi wajaram bo ai koi gi maikai dagi su tobimal khangbo uchari isagi koi gi tabining besai sikaram besai ta sige amatang khanbiyo aina tabining ba isai ne tha koi wang wang dagi ai bang tham thakto ning sing la Hoi, ado wajaram sumai tokse koi gi isagi koi gi lairiba jaga se kitang hongdo hongjin khongkap mari madang chatok chasin to biyo koi gi line se khoi ta ba kan da pat pat laga ko ta ba se kitang nungai jadre Hello tabira bro wajaram ado koi iman pon chai afeke hoi haibiyo da aiki idan dalan wani aduga aiki ita in akan bi neme ya saubi basanti nau bi asalata adu imam de bokulai don kada aduga dukrami lagi mala aduga dukrami bisa pagi kulati adu kuyo sauba aduga jangi tiemba pai pinye aduga hariba dai mujehem tapi baru pangsi Takachari wajaram koi gi wajaram na haibi bo wafam si aigon di pat pat laga loksin basing ngamjadre adubo ngasigi tabiri basing gi damakta amadi wajaram na pambi bagi damakta adon pambi bese kodol tamjagi aibam syam singi koi gi khonjel amadi maki apun basingi khonjel da lehok thabam syam sundar sarmana seriang ba aibam syam na serang ba wang ma film basigi saitamina si Takachari
लाई है नंगा मागा नंगा मागा मागा नंगा Lona lona mitana bati bonti bonung siwari uraga yang laga ai hak ning sing lai ai sumabu Ramra Kanta Karina sembano karamna oibano Karina sembano karamna oibano Masak uningida mawong kang ningida nung siba ngai nung sinaba ngai ning singlai he ay su mabu Chatli masu Puri miya Chatli masu Puri miya Makhal mathel miyoy kaya Jati nade lol manade kutu tungali sakham manade amaga kaunai ngangnai saknai danavi madi matadi udre ning singlai he aisu mabu Chatlu harauna chatlu Chatlu nungai na chatlu Chatlu harauna chatlu Chatlu nungai na chatlu Hingli baturel Hatli batingjau Hingli baturel Hatli batingjau Lana chelu Thekna koi na chelu Yogani aishu Nong madi soiroi Satkani aishu Ugani mabu Ning singlai hai Mabu, Aisu, Mabu. Hello. Hello. Isagi mingle from Gaibiu. Kasing day lalita ko, isa. Tagasari call to Birakpa. Isagi tabining ba? Karam ba siya sige? Sumang nila, ingagi po lima.
adudagi numakim ibong tamani pusparani anina sapa nang bunung siduk na hindi bani ay samlaba mapoksina karam na heta thawai na lainay kaurasige nang bunung siduk na hindi bani aina say hoy say do amdang tadage sa Hoy. Isay simakti Ramechandra madi Pusparani ani po nasakpo ko daw po ko. Ato isay si kana sige. Say kasi makalay ka dagi isay gangatom di. Magi masana pa sanatom ba. Aday po ka uday marug niya ma. Kasi wadi kamla pareng dagi umarani. May aday man mutaway ako natabi balis na po na magkanam-tami na dahil sa. Thakasari adu dia don pambir bai se kudol tamjage me ampon isai tamina si Ramechandra madi Pusparani ani ge pun ba khonjal da Birmangol me kolana sereng ba nongmai themi bomsana serang ba ingagi purnima hari basigi isai tamina si nang bunung siduna hingli bani nang bunung siduna hingli bani ay gisamlaba mapuksina karam na hekta thawai na lairingay kaurasige nang bunung siduna hingli bani si khonjel na tauri boy ning lui nang na aibu pai rakhi se lagi sangu na pau tamlani harau zari na pau tamlani harau zari chinya tam ya lam buklam ha ma khoi loi na ai buaro nang bukai dalo tana hamni nang bukai dalo tana hamni amuk tan themira thembiram lam gi chekla thembiram nang bunung siduna hingli bani singnol wang madalai ri ngai matam
masu nangbu themnaba lakli masu nangbu themnaba ingagi punima nangbu nungsiduna hinglibani aigi sanglaba mapuksina karamna heta thawaina lairingai kaurasige nangbu nungsiduna hinglibani nangbu nungsiduna hinglibani hinglibani Hello. Hello tabirabro. Hello tabirabro. Tare bungo tare. Isagi mingga lefam gasi amuktang haibiu ba kana oibirabano? Ayo, walwan lagi ima thaman bine. Hoi. Ima call tabirak pathagasari ima gi tabining ba isem dang khanbiu karam besai ta sige. Tanjab srangi nang di chali tam danaina sakoi sei napi na sakdo. Hoi. Adu taje ge ba. Hoi hoi. Ado isai sei ima kana kana ta sige tamina gadauba isagi maru opang singe ming haibi gadauba leibro. Lai apa bishi. Haibiu. Amani ta hapcharake. Ayo palwan ikai manak tagi dum babini. Ide chawbi thawjom gi ani mo chu thawjom ne. Palwan gi. Digi ikai mamang du digi che lehongja danu che mai chon. Asi singsi ta ajar idamen staff kana muka. Hoi hoi. Ado isai se kana koi gi isai se ima gi khonjal di matem tang khodol tambiramba ya bro. Ya mate manganjerake. Hoi hoi asi am no ya koi yamna nungai jare imana sumana koi gi isai ngangi gana harak pase. Aurage. Hoi hobiro. Nangdi jadi tablang dana Nangdi jadi tablang dana Aigi kawai Oi dira Nangdi jadi tablang dana Thagachari ima gi khonjel di yamna fajarba isai amkhak liraba sulina ngasi nahuna na saktok pirambai khogi maikai digi thagachari ima na pambir be se kodol tamjage chongtham kamalagi naitom khonjel da khumanthem Fulendrana khogi KS Fulendrana saireng bai saini nangdi chakle taklamdana lamja pasuram filmasi gi saita minasi thagachari na imana jo itabu thagachari hoi khogi maikai digi so ima bu tabimal khangbo sabagalona na adona pambir be sai kodol tamjage taminasi
Hello, Tazari, Isagi Mingali from Gaibu. ꯊꯥꯕꯜꯂꯣꯡꯗꯒꯤ ꯆꯥꯎꯕ Sabal Tong, ꯏꯃꯥ ꯆꯥꯎꯕ Sabal Tong, but the Ima Chauba, called Tobir Patakasari, Imagi, Tabining Bishay Sikar and Bishay Tasige. ꯆꯠꯂꯤ ꯃꯐꯝ ꯈꯨꯗꯤꯡ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯇꯥꯖꯒꯦ Hoi, as Isay Siaman Lira Bishay can be a Sikogi, Mong Iman Mandana, Kogi, Film Isay Sings, Aribiam Yauriako. Hoi, ꯑꯗꯣ ꯀꯩꯅꯣꯝꯇ ꯍꯥꯏꯖꯍꯧꯈꯤꯒꯦ have you? ꯉꯁꯥꯏ ꯅꯣꯏꯅ ꯁꯛꯈꯤꯕ ꯏꯁꯩꯁꯤꯡꯗꯣ ꯌꯥꯝ ꯐꯖꯩꯌꯦꯕ Hoi, hoi, Mayamna Pangta Matagat Pire, Adobo Hoi, Nungajabudi Fawi. ꯀꯥꯗꯩꯕꯨ ꯅꯣꯏꯅꯕꯨ ꯍꯦꯜꯂꯦ Karaidagi Hen Banoda, Ima, Kogi Sang them Hazarabani, I Koisu, Kogi Hangoigi laying power pungja ponate, Mayam Guinatamak, some Pangna Pangna behind the Bibani, Kotojabani. ꯑꯩꯈꯣꯏꯗꯤ ꯇꯥꯕ ꯁꯨꯝ ꯅꯣꯏꯒꯤꯗ ꯁꯨꯝ ꯇꯥ ꯂꯩꯔꯝꯃꯦꯅ ꯌꯥꯝ ꯅꯨꯡꯉꯥꯏ Hoi, hoi. Takasari Ima, Siki Torombo, Nungai had a Pondok Piramba, Dukai Kuna Sakpai, so the Mayam Pazai had a Pondok Pirapasi, the Montanai, Takapa Pondok Sari, Isima, Kanakanata, Sige, Tabiningba, Imagi, Imanabi, Imumanungi, Sasingi, Ming, Habigato Libro. ꯁꯨꯆꯤꯕꯤꯇꯥꯒ ꯑꯗꯩ ꯊꯥꯖꯃꯥꯟꯕꯤ ꯑꯌꯥꯛꯇ ꯑꯩꯈꯣꯏꯒꯩꯗ ꯇꯥꯖꯔꯒꯦ Hoi, Isai Ima Yamna Sutian by Isaini, Isai Imagi Conjel de Matiam Tan Biramba bro. ꯏꯁꯩꯗꯤ ꯁꯛꯑꯒꯨꯝꯒꯦ Hoi, hoi. The Fare Isai, Sasaka Masada, Taminarasi, A Bodhajandragi. E Bodhachandra Amadi, E Jamuna, Anigi upon Conjal, the Kurajam Polendrana, Sayang, Ibam Sham, Sarmana Sarangba Matamgi Manipur, Filmasigi Saini, Taminasi. Chatti mafam khuding aina chatti mafam khuding aina leiramni aiki thamoida lendana leiramni aiki thamoida lendana kanabuno nanguni aibo jaga hang thamoida aigi nangse aigi kana no haina chali mafam khuding aina chali mafam khuding aina Jabadi kuire hai jabadi ngamde khanga nana khangdi nana jabadi ngamjade bijaki ba kuire ai kini thamjaba ai ki oiram dare karibuno ai ki punsi awai baro Jadraga hangu Hamoida agi Nangsi Agi kana no hana Chatti mafam khuding aina chatti mafam khuding aina Lotiro aibu midyangi wamada Lotiro aibu midyangi wamada Laihina thalaba laikada nangi Laihina thalaba laikada nangi Ngamjeroi Nang tana thale aigi thamo Chatti mafam khuding aina Hello. Hello. Hello, sir. Tazare Isagi Mingali from Gaibio. Sorry, Priyo Singtham. Tagachari Priyo Berta Singtham Dagi call to Birpa. Adam Gitabining by Isai Sikram Bishay Tasige.
ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯇꯤꯖꯦꯟꯗ꯭ꯔꯅ ꯁꯛꯄ ꯂꯩ ꯑꯃ ꯐꯤꯂꯝꯒꯤ ꯆꯤꯡꯗꯣꯟ ꯄꯪꯗ ꯄꯥꯏ ꯂꯩꯆꯤꯟꯗꯨ ꯇꯥꯖꯒꯦ ꯍꯣꯏ ꯏꯁꯩꯁꯦ ꯌꯥꯝꯅꯁꯨ ꯂꯤꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤꯁꯦ ꯂꯥꯏꯕꯛ ꯐꯕ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯦ ꯍꯦꯛ ꯍꯧꯗꯣꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯁꯩ ꯑꯔꯤꯕꯁꯤꯡꯁꯦ ꯌꯥꯝꯅ ꯈꯟꯕꯤꯔꯛꯑꯦ ꯑꯗꯣ ꯏꯁꯩꯁꯦ ꯊꯥꯅꯅꯕ ꯊꯧꯔꯥꯡ ꯇꯧꯖꯒꯦ ꯏꯁꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯤꯡ ꯍꯥꯏꯕꯤꯒꯗꯧꯕ ꯂꯩꯕ꯭ꯔꯣ ꯃꯔꯨꯞ ꯃꯄꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯅꯦꯃꯥꯈꯩꯗꯤ ꯏꯌꯥꯝꯕ ꯅꯣꯗꯦ ꯆꯥꯜ ꯑꯗꯨꯒ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯕꯨ ꯇꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯄꯨꯂꯞ ꯇꯥꯃꯤꯟꯅꯖꯔꯒꯦ ꯁꯥꯔ ꯍꯣꯏ ꯑꯗꯣ ꯏꯁꯩꯁꯦ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯁꯦꯝ ꯇꯤꯖꯦꯟꯗ꯭ꯔ ꯑꯃꯗꯤ ꯁꯣꯅꯥꯂꯤ ꯃꯨꯈꯔꯖꯤ ꯑꯅꯤꯒꯤ ꯑꯄꯨꯟꯕ ꯑꯩꯈꯣꯏꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯏꯁꯩꯁꯤꯒꯤ ꯁꯩꯔꯦꯡꯕ ꯑꯃꯗꯤ ꯁꯩꯔꯥꯡꯕꯁꯨ ꯁꯒꯣꯜꯁꯦꯝ ꯇꯤꯖꯦꯟꯗ꯭ꯔꯅꯤ ꯂꯧꯈꯠꯆꯒꯗꯧꯔꯤꯕ ꯏꯁꯩꯁꯤꯒꯤ ꯐꯤꯂꯝ ꯂꯩ ꯑꯃ ꯑꯗꯨꯗꯤ ꯏꯁꯩꯁꯦ ꯊꯥꯖꯔꯛꯂꯒ ꯌꯥꯔꯕ꯭ꯔꯣ ꯁꯥꯔ ꯑꯗꯨꯝ ꯌꯥꯅꯤ ꯁꯥꯔ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯏꯁꯥꯅ ꯄꯥꯝꯕꯤꯔꯤꯕ ꯏꯁꯩ ꯈꯨꯇꯣꯜ ꯇꯝꯖꯔꯦ ꯇꯥꯃꯤꯟꯅꯁꯤ Chindol pakna pai balai chil Chindol pakna pai balai chil naning tamna payu ko naning tamna payu ko duralok nunda chinthari bai che naning tamna che ko Handiyu ichel dubi korban hoina aishu 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 Chindol pakna aire balai chil Satlamu nangna leirang oina het jage khutna ining tauna thamoi dalocha bapongri lupakong chalagi ngashi hoida ba nangonda leika da lotli ba singel di leinam nam jage pena pukning na khoida ba aidi nangbu nungshi aishu nangbu nungshi aidi nangbu nungshi aishu nangbu nungshi thado pinu aibu punshi thadok la roi nangbu mapok sima Chindol pakna aire balai chil Chindol pakna aire balai chil khong khong ni lengra upalgum shahum kallava nong lei marata
नुशी वखलदा शिमजबा नाचो हिपिरो नुजाय नापा धन्ना नुशीगी वाखलदा सेमथिब खांगपो पुकनिंगी लैकोली पोथाफम ओइरिबा आइदि नंबु नुशी ऐसु नंबु नुशी आइदि नंबु नुशी ऐसु नंबु नुशी थादोक्तिनु अइबु पुंशिशिगी थादोग्लरोय नंबु मपोक्सीमा मपोक्सीमा चिंदोल पकना पायरी बनैछि चिंदोल पकना पायरी बनैछि ननिङ तमना पायुको ननिङ तमना पायुको लुर लोक्नुदा चिन्थरी बैचे ननिङ तमना चेलुको ठेक्न खोइन झेली बैची लाग्तुदा शान जगे ननिङ तमना निङोलोय बिआइसु लैहन्दियो इचेलदुगी तोरबान होइन ऐसु 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 Hello. Hello. Ahanbada isagi minga leifamga haibiyo. Sai phone tawdireba khamu patsi makhalaikai Saikom Kendra Mr. Saikom Kendra haibibro. Saikom Kendra. Hoi. Isagi tabining bisay sikaram bisay tasige. Akoigi amamba su angan bani haibada akoigi title song akoigi Dr. Hamon Bagore Sakba. Te matam nangi ngida mangkre bakin manaw gudung sinaba haibisay do tangtaga sa. Isay dudi akoigi amamba su angan mani film gi isay natiye. Akoigi thamoy na di kahori film asigi isay oigadawga. Oh, sorry. Ay na do ero pa ikalo sa. Hoi. Isay si tazage isagi tabining ba maro ampang singi ming haibigadawga laibra isana so hoi isana so ngasigi wena di aroiba caller su oidi banina isagi tabining ba maro ampang singi ming haibiro. Kaya hapsaga sa ay halablaigi muti aigi loinabi Saikom Hongge Hemolata Madegi Sana Pasdi Siri sorry kay Lanken ba Saikom Adigaigi Sanupi Menaka Saikom okay mari si kakang tazaga sa Thagachari adudi adona pambiri besai khudol tamjage hamomna bagi naitom khonjel da S Premilana serengba hamomna ba masabang na serangba thamoi nadi kahori film asigi ngasigi halo tabining ba live phone in program ge thorom asigi aroi besai taminasi Machin manaugi nushinaba laitare imung manungi nushiba marido mangkare machin manaugi nushinaba he matam nangi Hong leira mangkare machil manaugi nushinaba Ima shaklabi itay mashe Punshiloi ba ngairi ba ngangsi Ima shaklabi
itai mase punsi loiba ngairiba ngangsi ahal oiraba cholaba ipase upai laitana kaplibase hingbagi chainara otpirawa hingbagi chainara otpirawa mamsilaklaba punsi todbanda he matam nangi hungleida mangkhari machil manaugi nushinaba pamilgi kamlabauna kaidongai kingani ngai banana unsi pamilgi kamlabauna kaidongai kingani ngai banana pelhan bangam bara nangi imung manung mahaki sagai natai pelhan bangam bara makoi bu nahakna he matam nangi hongleida mangkhari machil manaugi nushinaba laitere imung manunggi nusiba marido mangkhari machil manaugi nushinaba he matam nangi khongleida mangkhari machil manaugi nushinaba Isay sing asi tahan zakibaga loinana hauziki wanidi matang asida halo tabi ningba live phone in program gi thoram matang asida lusin jari thoram tabi riba sing asi gi thoram asida call to birto na saru yabi ki basing tana hodra basing amadi call phangkhidra basing isagi wakhal daning hanna bataw bigano hayeng gisu ngasi gi pungpam simakda halo tabi ningba live phone in program gi thoram thamjari hayeng so damak mayam call to biro adomgi khutong chabatsu hayeng so damak lobirana baning singjari Haujiki wani di matang sida halo tabi ningba live phone in program wi thorom loisin jari thorom tabi basing haujik thangnaba mikup kharagi tungda muktaminasi radio lila amaga loinana anawa page amata ikhoi mya puna muk unasi